ꯂꯩꯔꯦ ꯉꯥꯄ꯭ꯔꯨꯝ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯊꯣꯡꯗꯣꯛꯑꯅꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯅꯥꯁꯤꯒ ꯄꯤꯔꯨꯔꯅꯤ ꯃꯣꯏꯒꯤ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯎꯒꯗ꯭ꯔꯗꯤ ꯌꯦꯡꯉꯣ ꯍꯤꯟꯖꯥꯡꯁꯦ ꯎꯃ ꯃꯆꯨꯒꯁꯦ ꯂꯦꯛ 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 ꯂꯥꯎꯔꯗ ꯈꯨꯍꯥꯎ ꯑꯃ ꯆꯥꯔꯣꯏ ꯑꯗꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯣꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩ ꯍꯥꯟꯅ ꯆꯥꯛ ꯆꯥꯊꯣꯛꯑꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯍꯣꯔꯦꯟ ꯑꯩꯅꯅꯦ ꯍꯤꯟꯖꯥꯡꯁꯦ ꯆꯥꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯃꯨꯅꯤꯗꯣ ꯆꯥꯛ ꯆꯥꯔꯣꯏꯕ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡꯁꯦ ꯆꯥꯔꯣꯏꯕꯅꯦ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯑꯅꯦꯕ ꯃꯣꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯑꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯑꯥꯂꯨꯁꯦ ꯑꯃꯦꯠꯄꯤ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯗ꯭ꯔꯣꯕꯅꯦꯕ ꯄꯥꯄꯣꯔ ꯑꯃ ꯀꯪꯅ ꯍꯧꯔꯦ ꯊꯥꯎ ꯆꯥꯅꯤꯡꯗꯗꯅꯅꯦ ꯑꯁꯤꯒꯤ ꯄꯥꯄꯣꯔꯁꯤꯃ ꯁꯨꯃꯥꯏꯅ ꯃꯩꯗ ꯑꯗꯨꯝ ꯂꯧꯔꯤꯅꯦꯕ ꯃꯩꯗ ꯑꯗꯨꯝ ꯂꯧꯔꯤꯅꯦꯕꯅꯦ ꯊꯥꯎ ꯆꯥꯅꯤꯡꯗꯗꯅ ꯄꯥꯄꯣꯔꯁꯦ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯑꯗꯨꯝ ꯍꯥꯎꯔꯦꯕꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯀꯥꯈꯠꯈꯔꯦ ꯁꯣꯝꯗ ꯃꯥꯒꯤ ꯍꯤꯟꯖꯥꯡ ꯂꯩꯔꯦ ꯑꯩꯒꯤ ꯕꯤꯟꯗꯤꯁꯦ ꯈꯨꯄꯥꯛ ꯑꯃ ꯉꯁꯤꯗꯤ ꯑꯩꯅ ꯕꯤꯟꯗꯤ ꯁꯨꯛ ꯑꯣꯏꯕꯁꯦ ꯕꯤꯟꯗꯤ ꯌꯥꯝꯅ ꯅꯝꯗ꯭ꯔꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯁꯤꯡꯖꯨ ꯀꯩꯅꯣ ꯃꯍꯤꯗꯨꯅꯅꯦ ꯇꯧꯔꯒ ꯗꯣꯠ ꯐꯨꯇꯥ ꯑꯃ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕ ꯉꯔꯥꯡ ꯑꯩꯅ ꯃꯟꯗꯤꯔꯗ ꯍꯜꯂꯛꯄꯗꯅꯦ ꯕꯤꯟꯗꯤ ꯌꯣꯜꯂꯝꯕꯗꯨꯒ ꯑꯗꯨꯝ ꯕꯤꯟꯗꯤ ꯄꯦꯀꯦꯠ 3ꯒ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯀꯨꯏꯅ ꯅꯝꯃꯛꯇ꯭ꯔꯕꯅꯤꯅ ꯏꯐ ꯐꯖꯗ꯭ꯔꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯀꯨꯏꯅ ꯅꯝꯃꯛꯇ꯭ꯔꯕꯅꯤꯅ ꯃꯥꯏꯁꯦ ꯆꯥꯟꯅꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯕꯣꯟꯇꯦꯔꯥꯄꯨꯔꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏꯗꯅꯦ ꯃꯥꯒꯤꯁꯨꯅꯦ ꯍꯤꯟꯖꯥꯡꯁꯦ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯒꯦ ꯃꯌꯥꯝꯁꯦ ꯃꯥ ꯀꯩꯅꯣ ꯑꯁꯤ ꯃꯇꯨꯝꯁꯦ ꯂꯦꯝꯃꯤꯅꯦꯕ ꯃꯇꯨꯝ ꯆꯥꯝꯃꯦꯕ ꯉꯥꯄ꯭ꯔꯨꯝꯗꯣ ꯑꯅꯤꯅꯦꯕ ꯑꯗꯨꯅ ꯑꯁꯤꯁꯨ ꯃꯇꯨꯝ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯑꯁꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯈꯨꯠꯃꯥꯛꯇꯤ ꯅꯨꯡꯗꯥꯡ ꯆꯥꯛ ꯌꯥꯝ ꯆꯥꯗꯦꯕ ꯑꯗꯨꯅ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯊꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯅ ꯅꯥ ꯆꯥꯅꯤꯡꯉꯁꯨ ꯍꯥꯏꯅ ꯑꯗꯩ ꯁꯤꯅ ꯑꯉꯥꯡ ꯑꯃ ꯂꯥꯛꯇꯣꯏꯗꯣ ꯑꯗꯨꯒꯤꯅꯦꯕ ꯑꯃ ꯏꯔꯣꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯁꯜꯂꯒ ꯑꯗꯒꯤ ꯑꯁꯤꯒꯤ ꯍꯤꯟꯖꯥꯡ ꯑꯅꯤꯁꯤꯅ ꯅꯅꯥꯒ ꯃꯨꯅꯤꯒꯒꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤꯗꯤ ꯑꯩꯅ ꯏꯔꯣꯟꯕ ꯈꯔ ꯑꯗꯨꯝ ꯊꯝꯒꯅꯦꯕ ꯍꯣꯔꯦꯟ ꯆꯥꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯔꯣꯟꯕꯁꯤꯗ ꯂꯩꯔꯦ ꯌꯥꯏꯘꯪꯒꯤꯅꯦ ꯃꯇꯣꯟꯗꯣ ꯑꯗꯨꯒ ꯑꯗꯒꯤ ꯑꯥꯂꯨꯒ ꯑꯗꯨꯝ ꯃꯦꯠꯇꯣꯏꯅꯦꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯌꯥꯏꯘꯪꯒꯤ ꯃꯇꯣꯟ ꯃꯆꯩꯗꯣ ꯑꯅꯧꯕ ꯃꯇꯣꯟꯗꯣ ꯑꯗꯨꯏꯗꯨꯒ ꯃꯣꯔꯣꯛꯀ ꯃꯦꯠꯂꯤꯕꯗꯩ ꯃꯌꯥꯡꯕ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯑꯩꯈꯣꯏ ꯅꯅꯥ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦ ꯃꯄꯥꯅ ꯐꯤꯔꯣꯟꯒ ꯂꯧꯊꯣꯛꯄꯤꯔꯤ ꯅꯅꯥ ꯃꯃꯥ ꯍꯥꯞꯇꯦ ꯃꯆꯥ ꯍꯥꯞꯇꯦ ꯃꯄꯥꯅ ꯐꯤꯔꯣꯟ ꯂꯧꯊꯣꯛꯄꯤꯔꯦ ꯅꯅꯥꯏ ꯃꯁꯥꯏꯗ ꯑꯦꯛꯗꯝ ꯂꯣꯏꯕꯅꯦꯕꯣ ꯑꯣꯁꯇꯥ ꯂꯣꯏꯕꯅꯦ ꯑꯩꯁꯤꯡꯁꯤꯕꯣ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯗꯣꯏ ꯋꯥ ꯉꯥꯡ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤꯅꯦ ꯅꯍꯥꯟ ꯌꯣꯒꯥ ꯇꯧꯈꯤꯕꯗꯣ ꯑꯩꯗꯤ ꯃꯣꯏꯁꯦ ꯌꯣꯒꯥꯁꯦ ꯀꯩꯅꯣꯅ ꯅꯍꯥꯟꯒꯤ ꯅꯣꯏ ꯇꯧꯈꯤꯕꯗꯣ ꯀꯩ ꯍꯥꯏ ꯏꯟꯇꯔ ꯍꯥꯎꯁ ꯀꯝꯄꯤꯇꯤꯁꯟ ꯅꯠꯇꯦ ꯏꯟꯇꯔ ꯍꯥꯎꯁ ꯀꯝꯄꯤꯇꯤꯁꯟ ꯈꯪꯗꯦꯅꯦ ꯏꯟꯇꯔ ꯍꯥꯎꯁ ꯀꯝꯄꯤꯇꯤꯁꯟ ꯍꯥꯏꯌꯦ ꯑꯗꯣ ꯍꯥꯎꯁꯀꯤ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤꯗꯤ ꯁꯨꯕꯥꯁ ꯍꯥꯎꯁꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯎꯁꯀꯤ ꯑꯣꯏꯅꯅꯦ ꯃꯣꯏ ꯌꯣꯒꯥ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯈꯤꯑꯕ ꯑꯗꯨꯏꯗꯨꯒꯅꯦ ꯉꯁꯤ ꯔꯤꯖꯜ ꯊꯣꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤꯅꯦ ꯑꯟꯗꯔ 14ꯒꯤ ꯑꯣꯏꯅ ꯃꯥꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟꯗ ꯂꯥꯛꯏꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯦꯛꯁꯟꯒꯤ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤꯅ ꯃꯣꯏ ꯌꯣꯒꯥ ꯇꯧꯃꯤꯟꯅꯕ ꯃꯣꯏ ꯌꯣꯒꯥ ꯇꯧꯃꯤꯟꯅꯕꯗ ꯑꯗꯨꯅ ꯊꯥꯔꯠ ꯄꯣꯖꯤꯁꯟꯗ ꯂꯥꯛꯏꯌꯦ ꯑꯗꯩ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯅ ꯀꯩꯕ ꯇꯃꯟꯅꯥ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯇꯃꯟꯅꯥ ꯇꯥꯍꯧꯔꯤ ꯑꯗ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯀꯅꯥ ꯂꯥꯛꯏꯕꯗꯨꯒ ꯈꯪꯗꯦ ꯌꯣꯒꯥꯝꯗ ꯍꯪꯉꯣꯏ ꯃꯣꯏ ꯃꯣꯕꯥꯏꯜꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯦ ꯃꯥ ꯐꯥꯔꯁ ꯄꯣꯖꯤꯁꯟꯗ ꯂꯥꯛꯏ ꯑꯗꯨꯒ ꯀꯅꯥꯝꯅ ꯃꯉꯣꯟꯗ ꯐꯥꯔꯁ ꯄꯣꯖꯤꯁꯟꯗ ꯂꯥꯛꯏ ꯀꯥꯏꯅ ꯃꯉꯣꯟꯗ ꯁꯦꯂꯤꯕ꯭ꯔꯦꯠ ꯇꯧꯕꯤꯗꯦ ꯀꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯅꯦ ꯑꯗꯣ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯕ ꯆꯥꯔꯤ ꯑꯩꯈꯣꯏ ꯃꯨꯅꯤ ꯍꯧꯖꯤꯛ ꯉꯥꯄ꯭ꯔꯨꯝ ꯑꯍꯨꯝ ꯆꯥꯈ꯭ꯔꯦ ꯄꯤꯁꯁꯤꯡꯗꯣ ꯅꯅꯥꯗ ꯂꯣꯏ ꯍꯥꯞꯆꯤꯟꯈꯔꯦ ꯑꯩ ꯕꯤꯟꯗꯤ ꯄꯨꯄꯨꯅ ꯍꯌꯦꯡꯗ ꯅꯣꯏ ꯄꯩꯁꯥ ꯄꯨꯔꯛꯑꯣ ꯀꯩꯗꯧꯋꯤ ꯌꯦꯡꯉꯣꯏꯅ ꯍꯥ ꯍꯌꯦꯡꯗ ꯅꯣꯏ ꯄꯩꯁꯥ ꯄꯨꯔꯛꯑꯣ ꯀꯩꯗꯧꯋꯤ ꯌꯦꯡꯉꯣ ꯀꯅꯥꯅ ꯄꯨꯄꯨꯅ ꯍꯥꯏꯔꯣ ꯀꯅꯥ ꯆꯥꯒꯦ ꯉꯁꯤ ꯔꯥꯅꯤꯗꯥꯗꯨ ꯊꯦꯡꯒꯠ ꯂꯩꯅ ꯀꯩ ꯆꯥ ꯂꯩꯕ ꯃꯥ ꯁꯃꯣꯁꯥ ꯃꯃꯥ ꯑꯩꯅ ꯉꯁꯤꯅꯦ ꯁꯨꯁꯃꯤꯇꯥꯗ ꯄꯣꯄꯔ ꯕꯅꯥꯏꯕ ꯍꯥꯏꯕ ꯀꯃꯥꯏꯅꯅꯣ ꯍꯥꯟꯅꯅꯦ ꯄꯦꯄꯔ ꯑꯃ ꯂꯧꯔꯦꯅ ꯄꯦꯄꯔꯗꯨꯒꯅꯦ 20 ꯔꯨꯄꯤꯁꯀꯤ ꯀꯂꯔ ꯇꯧꯔꯒꯅꯦ ꯁꯨꯁꯃꯤꯇꯥꯗ ꯎꯠꯂꯦꯅ ꯃꯁꯤꯁꯦ ꯉꯥꯡꯉꯥꯅꯤ ꯍꯜꯂꯣꯅꯦ ꯑꯩ ꯃꯅꯥꯛ 20 ꯔꯨꯄꯤꯁ ꯂꯩ ꯍꯥꯏꯗꯣ ꯗꯤꯍꯜꯂꯒꯅꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯃꯥꯖꯣꯟꯗꯒꯤ ꯄꯣꯠ ꯑꯣꯔꯗꯔ ꯇꯧꯕꯗꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯃꯃꯥꯡꯗ ꯑꯦꯃꯥꯖꯣꯟꯗꯒꯤ ꯄꯣꯠ ꯑꯝꯇ ꯑꯣꯔꯗꯔ ꯇꯧꯖꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯧꯖꯕꯅꯤ ꯑꯩ ꯃꯃꯥꯡꯗꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇꯩ ꯇꯧꯔꯤ ꯃꯤꯁꯣꯗꯩ ꯇꯧꯔꯤ ngasi ahan boy ne majun dai tau bani do kai pono ai da myam da ulake myam sida lai re ba
ꯉꯥꯏꯈꯣ ꯅꯦ ꯁꯤ ꯌꯥꯗ꯭ꯔꯤꯕꯅꯦ ꯁꯤ ꯂꯧꯊꯣꯛꯄ ꯌꯥꯔꯕꯅꯤ ꯑꯁꯤꯒ ꯂꯩꯔꯦ ꯕꯥꯞꯔꯦ ꯃꯌꯥꯝ ꯑꯁꯤꯅꯦꯕ ꯑꯣꯔꯗꯔ ꯇꯧꯋꯤꯗꯣ ꯀꯩꯅꯣꯁꯦ ꯀꯩꯅꯣꯁꯦ ꯁꯤ ꯃꯅꯨꯡꯁꯤꯒ ꯅꯪꯅ ꯍꯥꯞꯇꯣꯏꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯆꯧꯕꯅꯦꯅ ꯑꯆꯧꯕꯅꯦꯅ ꯈꯜꯂꯤꯅꯦꯕꯗꯣ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯂꯥꯛꯑꯦ ꯃꯃꯥ ꯃꯁꯤꯗ ꯅꯣꯖꯔꯒꯤꯗꯣ ꯅꯖꯔꯁꯨ ꯌꯥꯎꯔꯦ ꯍꯩꯗꯨ ꯌꯦꯡꯒꯦ ꯁꯤꯒ ꯑꯗꯨꯏꯗꯣ ꯑꯁꯤꯒꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯅꯪ ꯀꯌꯥꯝ ꯂꯥꯛꯀꯦꯅꯣ ꯑꯩꯒꯤ ꯐꯖꯅ ꯐꯪꯉꯤꯅꯤ ꯃꯗꯨꯗꯤ ꯈꯪꯉꯤ ꯍꯧꯖꯤꯛ ꯀꯗꯥꯏ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤ ꯍꯥꯏꯗꯤ ꯀꯔꯤ ꯁꯤꯕꯨ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ 500ꯅꯤꯅꯦ 499ꯅꯤꯅꯦ ꯁꯤꯕꯨ ꯑꯩ ꯁꯥꯎꯅꯤꯡꯉꯤꯍꯦꯏꯕꯣ ꯃꯌꯥꯝ ꯑꯩ ꯑꯣꯔꯗꯔ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯃꯆꯥꯅꯦꯅ ꯍꯥꯏꯔꯤꯃꯦꯕ ꯃꯥꯅ ꯊꯥꯖꯗ꯭ꯔꯤꯕ ꯉꯁꯤ ꯅꯪ ꯑꯩꯒꯤ ꯑꯪꯀꯛ ꯕꯅꯥꯏꯗꯨ ꯃꯃꯥ ꯃꯃꯤꯠꯁꯦ ꯁꯨꯛ ꯌꯥꯝ ꯄꯤ ꯀꯩꯒꯤꯅꯣ ꯃꯃꯥ ꯑꯩꯒꯤꯗꯃꯛꯇ ꯑꯪꯀꯛ ꯕꯅꯥꯏꯕ ꯌꯥꯏꯀꯣ ꯃꯁꯤꯅ ꯑꯃ ꯁꯤꯁꯨ ꯃꯣꯇꯤ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯒꯁꯨ ꯍꯥꯟꯅꯒꯤ ꯅꯤꯡꯁꯤꯡꯉꯦ ꯍꯧꯖꯤꯛꯀꯤꯗꯨꯅ ꯁꯤꯒ ꯂꯩꯔꯦ ꯂꯣꯏꯔꯗꯧꯅꯤꯁꯦ ꯆꯥꯝꯃ ꯍꯩꯗꯨꯟ इधर क्या डाला है तूने ꯃꯣꯕꯥꯏꯜ ꯂꯩꯈꯤꯕꯒꯤꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯣꯇꯤꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯅ ꯇꯧꯕꯤꯔꯝꯃꯤꯕ ꯃꯨꯅꯤꯒꯤ ꯈꯨꯖꯤ ꯑꯃ ꯁꯥꯕꯤꯔꯦ ꯕ꯭ꯔꯦꯁꯂꯦꯠ ꯑꯃ ꯁꯥꯕꯤꯔꯦ ꯁꯤꯒꯤ ꯕ꯭ꯔꯦꯁꯂꯦꯠꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛꯇ ꯁꯥꯔꯤꯅꯦꯕ ꯐꯖꯕꯅ ꯉꯥꯛꯄꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ